ꯍꯌꯥꯏꯁꯦ ꯈꯤꯇꯪ ꯊꯣꯡꯖꯟꯒꯦ ꯑꯁ ꯁꯤꯒꯤ ꯀꯣꯟꯁꯤꯗꯤ ꯖꯥꯠ ꯑꯃ ꯀꯤꯖꯩ ꯆꯤꯅꯤ ꯊꯥꯛꯆꯜꯂꯒꯦ ꯌꯣꯡꯆꯥꯛ ꯍꯥꯞꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯨꯝꯁꯦ ꯀꯥꯎꯊꯣꯛꯑ ꯊꯝꯃꯦ ꯒꯖꯔꯒ ꯍꯋꯥꯏꯊꯔꯥꯛꯀ ꯀꯣꯠꯀꯦ ꯃꯔꯨꯗꯩ ꯃꯇꯣꯡꯒꯗꯣ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯃꯔꯨ ꯉꯥꯛ ꯉꯥꯏꯔꯦ ꯍꯋꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯔꯛ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯜꯂꯦ ꯑꯩꯗꯤ ꯍꯥꯎꯕ ꯐꯖꯩꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛ ꯍꯋꯥꯏꯟꯕꯤ ꯍꯋꯥꯏꯊꯔꯥꯛ ꯍꯥꯏꯁꯦ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯅꯦꯕ ꯑꯗꯩꯗ ꯁꯤ ꯌꯣꯡꯆꯥꯛꯅꯦ ꯍꯋꯥꯏꯟꯕꯤꯅꯦ ꯍꯋꯥꯏꯊꯔꯥꯛꯅꯦ ꯑꯂꯨ ꯑꯉꯥꯡꯕꯁꯤꯅꯦ ꯁꯤꯒꯤ ꯊꯨꯝꯌꯥꯛꯄꯤꯁꯦ ꯁꯤ ꯊꯥꯛꯑꯒ ꯊꯣꯡꯖꯔꯛꯑꯒꯦ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯣꯕꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯂꯦꯜꯂꯨꯔꯤꯅꯤ ꯀꯣꯕꯤ ꯐꯨꯟꯁꯤꯅꯦ ꯒꯖꯔꯁꯤꯅꯦ ꯍꯋꯥꯏꯊꯔꯥꯛ ꯄꯨꯁꯜꯂꯛꯇ꯭ꯔꯦ ꯍꯋꯥꯏꯊꯔꯥꯛ ꯈꯤꯇꯪ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯣ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯊꯣꯡ ꯊꯥꯛꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯐꯨꯠꯅꯅꯕ ꯀꯣꯕꯤꯁꯦ ꯈꯥꯏꯗꯠꯂꯒꯦ ꯁꯤꯡ ꯈꯛꯇ ꯉꯥꯏꯔꯦ ꯀꯨꯝꯁꯤꯒꯤ ꯂꯣꯏꯔꯦ ꯑꯩꯅ ꯊꯥꯕꯗꯣ ꯌꯥꯝꯁꯨ ꯊꯥꯕ ꯅꯠꯇꯦ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦꯗꯣ ꯐꯨꯟꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡ ꯁꯥꯡ ꯁꯣꯏꯒꯦ ꯂꯣꯏꯔꯦ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯒꯦ ꯎꯌꯥꯟ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯁꯦ ꯍꯩꯔꯒꯦ ꯑꯍꯥꯟꯕꯩꯗꯤ ꯁꯤ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤꯁꯦ ꯀꯥꯎ ꯁꯤ ꯍꯥꯟꯅ ꯑꯗꯨ ꯑꯃ ꯇꯥꯎꯊꯣꯛꯑ ꯊꯝꯃꯦꯕ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠꯅ ꯊꯥꯎ ꯉꯧꯁꯜꯂꯒ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯀꯨꯞꯁꯨ ꯊꯥꯗꯒꯦ ꯇꯤꯜꯍꯧꯁꯨ ꯑꯃꯨꯛ ꯊꯥꯗꯒꯦ ꯃꯤꯊꯤꯁꯦ ꯀꯥꯈꯤꯅꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯅꯦ ꯍꯦꯛꯇ ꯀꯥꯏꯌꯦ ꯍꯩꯔꯤꯕꯣꯞꯁꯤ ꯊꯥꯛꯆꯜꯂꯦ ꯁꯤꯡ ꯈꯔ ꯑꯃꯒ ꯊꯥꯛꯆꯜꯂꯒꯦ ꯍꯩꯔꯤꯕꯣꯞ ꯁꯤꯡ ꯃꯤꯊꯤ ꯊꯥꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯡ ꯀꯩꯅꯣꯁꯦ ꯆꯅꯝꯁꯦ ꯈꯣꯊꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯑꯩꯅ ꯁꯤꯒꯤꯁꯦ ꯀꯥꯎꯀꯣꯛꯇ ꯉꯧꯊꯣꯛꯑ ꯊꯝꯗꯗꯤ ꯊꯨꯝꯌꯥꯛꯄꯤ ꯌꯥꯝ ꯉꯟꯅ ꯊꯥꯛꯄꯁꯦ ꯊꯨꯝꯌꯥꯛꯄꯤꯁꯦ ꯍꯥꯎꯇꯦꯕ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯉꯧꯊꯣꯛꯑꯒ ꯊꯥꯡꯀꯠꯂꯒꯦ ꯊꯨꯝꯌꯥꯛꯄꯤꯁꯦ ꯊꯨꯝꯌꯥꯛꯄꯤꯌꯣ ꯌꯣꯡꯆꯥꯛꯑꯣ ꯊꯣꯡꯒꯦ ꯑꯅꯤꯃꯛ ꯀꯣꯠꯈꯠꯂꯛꯀꯦ ꯇꯧꯔ ꯌꯥꯗꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯃꯨꯜꯂꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯑꯗ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯥꯏꯗꯣꯛꯑꯝꯗꯦ ꯁꯤ ꯂꯣꯏ ꯍꯩꯖꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯈꯔ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯍꯟꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯉꯔꯥꯡ ꯍꯋꯥꯏꯖꯥꯔ ꯀꯥꯏꯌꯦꯕ ꯈꯤꯇꯪ ꯊꯥꯛꯀꯦ ꯌꯥꯝ ꯊꯥꯛꯑꯣꯏ ꯃꯨꯟꯅꯅꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯨꯝꯌꯥꯛꯄꯤ ꯍꯋꯥꯏꯖꯥꯔꯒ ꯄꯥꯍꯟꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯛꯑꯣꯏ ꯍꯋꯥꯏꯖꯥꯔꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯂꯣꯏ ꯍꯥꯞꯆꯜꯂꯅꯤ ꯑꯂꯨꯁꯨ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯍꯥꯞꯆꯜꯂꯦ
ꯌꯣꯡꯆꯥꯛꯇꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯥꯛꯀꯅꯤ ꯁꯤꯡꯇꯪ ꯑꯣꯠꯈꯤꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯂꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯅꯞꯄꯦ ꯑꯩꯅ ꯉꯁꯥꯏ ꯑꯂꯨꯗꯣ ꯁꯣꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯦ ꯃꯩ ꯈꯔ ꯂꯩꯊꯔꯒ ꯁꯨꯃꯥꯏꯅ ꯑꯣꯝꯁꯤꯜꯂ ꯊꯝꯒꯦ ꯑꯁꯤ ꯊꯝꯃꯤꯉꯩꯗ ꯑꯩꯅ ꯍꯋꯥꯏꯟꯕꯤꯒ ꯑꯣꯝꯃꯤꯉꯩꯗ ꯁꯣꯝꯗ ꯆꯝꯐꯨꯠ ꯊꯥꯡꯀꯠꯂꯒꯦ ꯆꯝꯐꯨꯠ ꯊꯥꯡꯀꯠꯂꯦ ꯁꯤ ꯍꯥꯞꯆꯤꯜꯂꯝꯃꯒ ꯍꯋꯥꯏꯖꯥꯔ ꯂꯧꯁꯜꯂꯨꯈꯤꯒꯦ ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ ꯍꯋꯥꯏꯖꯥꯔ ꯑꯅꯤ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯣ ꯍꯥꯎꯋꯦ ꯃꯆꯜ ꯍꯋꯥꯏꯖꯥꯔ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯦ ꯁꯧꯔꯦ ꯍꯋꯥꯏꯖꯥꯔ ꯃꯨꯜꯂꯤꯉꯩꯗ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯀꯨꯏꯔꯦ ꯉꯧꯔꯤꯕ ꯂꯣꯏ ꯀꯪꯉꯦ ꯍꯥꯎꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯦꯒ ꯁꯧꯒꯠꯍꯜꯂꯦꯒ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯍꯧꯗꯣꯡꯁꯤꯡꯁꯦ ꯆꯥꯛ ꯈꯔ ꯊꯦꯡꯉꯦ ꯉꯁꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯃꯣꯏꯒꯤ ꯑꯝꯇ ꯇꯣꯠꯄꯤꯈꯤꯒꯦ ꯃꯣꯏꯒꯤ ꯉꯥ ꯂꯣꯏꯊꯣꯛꯈꯤꯗꯅ ꯃꯣꯔꯦ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯌꯣꯡꯆꯥꯛ ꯊꯥꯛꯆꯜꯂꯒꯦ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯈꯔ ꯌꯥꯝ ꯇꯣꯡꯕ ꯑꯃꯅꯦ ꯈꯤꯇꯪ ꯍꯟꯊꯕ ꯑꯃꯅꯦ ꯇꯧꯋꯦ ꯑꯩꯅ ꯑꯇꯣꯡꯕꯗꯨꯗꯤ ꯃꯔꯨ ꯀꯥꯏꯈꯤꯅꯦꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯌꯣꯡꯆꯥꯛꯁꯦ ꯃꯈꯥ ꯊꯪꯍꯟꯒꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯃꯨꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯎ ꯃꯅꯝ ꯃꯥꯡꯉꯦꯅ ꯊꯦꯡꯅ ꯊꯥꯛꯏꯅꯦ ꯂꯥꯛꯑꯣ 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 ꯁꯤꯗ 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 ꯂꯥꯛꯑꯣ ꯁꯦ ꯅꯪꯒꯤ ꯍꯥꯟꯅ ꯄꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯅꯤꯁꯦ ꯆꯥ 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 ꯌꯣꯡꯆꯥꯛ ꯍꯥꯞꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯨꯝꯌꯥꯛꯄꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯊꯨꯝꯌꯥꯛꯄꯤ ꯍꯥꯞꯄꯒꯁꯨ ꯂꯣꯟꯈꯤꯗꯣꯏꯅꯤ ꯊꯨꯝꯌꯥꯛꯄꯤꯁꯦ ꯀꯥꯎ ꯇꯥꯎꯊꯣꯛꯑ ꯊꯝꯃꯦ ꯍꯩ ꯊꯣꯡꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯦ ꯍꯌꯥꯏ ꯈꯔ ꯂꯩꯔꯝꯃꯦ ꯊꯣꯡꯒꯦ ꯘꯤꯅꯤꯁꯦ ꯍꯌꯥꯏꯁꯦ ꯈꯤꯇꯪ ꯊꯣꯡꯖꯟꯒꯦ ꯑꯁ ꯁꯤꯒꯤ ꯀꯣꯟꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤ ꯀꯤꯖꯩꯌꯦ ꯁꯤ ꯉꯧꯁꯜꯂ ꯊꯨꯝ ꯊꯥꯛꯑꯒꯦ ꯏꯟꯁꯥꯡ ꯍꯟꯕꯗ ꯌꯥꯔꯛꯀꯗꯧꯔꯝꯃꯦ ꯃꯅꯝ ꯅꯨꯡꯁꯤ ꯃꯔꯝ ꯆꯪ ꯑꯣꯟꯊꯣꯡꯕ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯁꯤꯁꯦ ꯑꯩ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯛꯑꯕ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯟꯅ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯂꯛꯀꯦ ꯏꯟꯖꯥꯡꯁꯦ ꯈꯔ ꯌꯥꯝꯃꯦ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯌꯣꯡꯆꯥꯛꯁꯦ ꯀꯥꯏꯌꯦ ꯁꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯐꯥꯝꯗꯩ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯆꯦꯛꯈꯥꯏꯕ ꯋꯥꯅꯤ ꯆꯤꯅꯤ ꯊꯥꯛꯆꯜꯂꯒꯦ ꯍꯩ ꯊꯣꯡꯕꯁꯦ ꯍꯣꯏ ꯍꯩ ꯑꯣꯏꯅ ꯆꯥꯔꯒꯕꯨꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯝꯕꯣꯜ ꯍꯥꯏꯁꯤꯗꯤ ꯈꯔ ꯆꯤꯅꯤ ꯈꯔ ꯊꯥꯛꯇꯗꯤ ꯍꯥꯎꯇꯦ ꯃꯍꯤ ꯊꯣꯛꯂꯛꯑꯅꯤ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯝ ꯌꯥꯔꯅꯤ ꯀꯅꯥꯅꯣ ꯏꯟꯖꯥꯡꯁꯦ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯃꯨꯜꯂꯦ ꯑꯁꯤ ꯍꯥꯞꯄꯒꯦ ꯀꯣꯠꯀꯦ ꯇꯧꯕꯗ ꯀꯣꯕꯤꯁꯤꯃ ꯀꯣꯠꯂꯦ ꯒꯖꯔꯒ ꯍꯋꯥꯏꯊ꯭ꯔꯥꯛꯀ ꯀꯣꯠꯀꯦ ꯍꯩ ꯊꯣꯡꯕ ꯌꯥꯎꯕꯅꯤꯅ ꯆꯝꯐꯨꯠ ꯈꯔ ꯍꯟꯊ ꯌꯥꯔꯅꯤ ꯍꯥꯞꯄ ꯍꯧꯔꯒꯦ ꯊꯨꯝꯌꯥꯛꯄꯤꯉꯩꯗꯣ ꯀꯥꯏꯈ꯭ꯔꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯝꯇꯕꯨ ꯑꯣ ꯁꯤ ꯂꯩꯔꯦ ꯀꯥꯏꯗꯦꯕ ꯉꯁꯤꯒꯤ ꯑꯂꯨ ꯑꯉꯥꯡꯕꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯐꯔꯝ ꯇꯥꯔꯦ ꯕꯔꯕꯔ ꯇꯠꯂꯤꯁꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯇꯠꯂꯦ ꯍꯥꯎꯔꯅꯤ
ꯃꯔꯨꯗꯩ ꯃꯇꯣꯡꯒꯗꯣ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯣ ꯃꯔꯨ ꯉꯥꯛ ꯉꯥꯏꯔꯦ ꯑꯇꯩ ꯑꯇꯩ ꯌꯥꯝ ꯆꯥꯗꯕ ꯍꯩ ꯊꯣꯡꯁꯤ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯆꯥꯅꯤꯡꯕꯅ ꯍꯩ ꯊꯣꯡꯁꯨ ꯆꯥꯅꯤꯡꯉꯤ ꯃꯁꯤ ꯍꯧꯗꯣꯡꯁꯦ ꯐꯨꯗꯅ ꯇꯣꯛ ꯇꯥꯔꯦ ꯁꯤ ꯍꯥꯟꯅ ꯌꯦꯡ ꯇꯥꯕꯅꯤꯅꯦ ꯍꯦ ꯆꯠꯂꯣ ꯂꯥꯏꯒꯤ ꯊꯥꯕꯗ ꯅꯪꯅ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯝꯇ ꯍꯟꯊꯥꯡꯗ ꯆꯥꯛꯁꯦ ꯌꯥꯝ ꯅꯞ ꯅꯞ ꯂꯥꯎꯋꯦ ꯑꯗꯨꯅ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯀꯨꯁꯦ ꯑꯝꯇ ꯈꯣꯛꯇꯣꯛꯈꯤꯒꯦ ꯁꯤ ꯃꯄ꯭ꯔꯥꯟꯁꯤꯗꯤ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯍꯥꯎꯗꯧ ꯇꯤꯟꯒ ꯌꯣꯠꯂꯦ ꯉꯥ ꯑꯇꯦꯛꯄꯒ ꯊꯣꯡꯕꯅ ꯆꯥꯁꯨ ꯈꯨꯍꯥꯎ ꯑꯃ ꯌꯥꯝ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯍꯥꯎꯋꯦ ꯂꯦꯇꯁꯁꯦ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏꯗꯩꯅꯦ ꯍꯧꯔꯁꯨ ꯁꯤ ꯌꯥꯝ ꯆꯥ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯃꯣꯔꯣꯛ ꯑꯃ ꯑꯁ ꯌꯥꯝ ꯍꯥꯎꯋꯤꯗ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯆꯝꯐꯨꯠꯀ ꯍꯥꯟꯅ ꯆꯥꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯟꯅ ꯍꯦꯛꯇ ꯏꯟꯖꯥꯡ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯊꯈ꯭ꯔꯦ ꯍꯩ ꯊꯣꯡꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯩ ꯊꯣꯡꯕ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯗꯨꯅꯤꯍꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏ ꯍꯥꯎꯔꯦ ꯏꯁꯃꯣꯛ ꯃꯦꯠꯄꯅ ꯍꯥꯎꯔꯤꯕ ꯁꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯌꯦꯡꯕꯤꯌꯣꯕ ꯍꯋꯥꯏꯖꯥꯔꯁꯨ ꯈꯤꯇꯪ ꯊꯥꯛꯄ ꯊꯨꯝ ꯌꯥꯛꯄꯤ ꯇꯧꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯒꯦ